India ki Chief of Army Staff General Upendra Dwivedi na Phongdokhiba Wapham adu Yaningdaba Phongdoktuna Hayeng Numidang Pung nipan tabada Manipur gi lamjau khudingmakta Meira gi Khongchat Chatpiu haina COCOMI gi Coordinator Thokchom Somorendro na appeal tourakli India gi Chief of the Army Staff General Upendra Dwivedi na News Channel amada Phongdokhiba Wapham amaga mari lainana ngasi lamphel pata leiba COCOMI gi office ta pangthokpa pau gi mifam amada Wapham asi phongdokladuna COCOMI gi Coordinator Thokchom Somorendro na makhata na hai Manipur na India da tinkhiba asi kumja lising amaga chamapan nifu mapan gi October 15 dani chaliba tha asigi 15 da Manipur na India da tinkhiba chahi 39 mapung pharagani haukiba chahi kaya asi India na Manipur kunai asi Indian oina udabagi machat amada chathaduna lagli Cherak asida India gi Chief of Army Staff General Upendra Dwivedi na handakta news channel amagi interview da hauzik Manipur da thokliba irang asigi matang da Phongdokhiba Wapham adu yaba ngamloi mahakna Manipur da changlakliba mitop sing ase khulai paiba nate Myanmar dagi changlakliba mitop sing Myanmar da hauzik thokliba irang asina maram oiraga changlakba micham ngaktani haina phongdokhi Amaromda hauzik lamda masida thokliba irang asi aranba semjin sajinba tongan-tonganba wafongdok singna ohenbani haina thamki asigumba wangang asi yamna laibak thibani mamangda Union Home Minister Amit Shah samangna hauzik Manipur da thokliba irang asi mapaldagi changlakpa mitop singna thoganbani haina phongdokhiba laikre aduga ngasina amok irang asi phuruk masal gi marakta thokpa irang oina uhalakli asigumba wafongdok asiga chap manana laibak asigi lanmi gi Khwaidagi makok amana politician amana ngangba wangang adugom phongdorakba se yamna laibak thibani maragasida handakta kuki kulai paiba chamapan rom Manipur da changsin kre haiba adu achumbani hairaduna security ki checksin thorang lokhatle haina security advisor na phongdokhraba matung amo ikui kuidana Manipur gi DGP amade security advisor na kudek piduna Kuki kulai paiba chamapan rom Manipur da changla kre haiba adu aranbani haina phongdorakhi masi angakpa amani India lengang na chatharakli ba thawong asi state lengak asi chungoi oina sizinabani center na chatharakli ba thawong asi state lengang na checkshin na yengba ama changi amaromda Manipur gi DGP amadi security advisor na national media da Manipur da drone bombing chathaki haibasi achumbani haina phongdokhraba matung Indian Army gi chief General Upendra Dwivedi na Manipur da drone bombing chathakide haina phongdorakpa matamda Manipur gi security advisor amade Manipur gi DGP na hausi fauba tumina leishiliba si karigino Manipur da thokliba irang ase ethnic conflict malhanna ba honabada Manipur gi DGP amade security advisor gi khut yawrabra haibagi chingnaba chauna lei masigi matangda DGP amade security advisor na miyamda sengdofam thoi haina su mahana takshin ki Chenku ke narco terrorist singna Manipur miyam gi mathakta chathariba lanasi India lengangna lakshinba ngamdaba nate India lengangna thawoina lakshinaba honadabagini haibasi ai makhoina chatharakliba thawong sing asina tai General Upendra Dwivedi na Phongdokhiba Wapham adu miyamna yamna hakjina lobaga loinana akanba mongda yaningde mahaki wangang adu yaningdaba phongdoktuna Hayeng Numidang Pung nipan taba matamda Manipur gi lamjau khudingmakta Meira gi Khongchat Chatpiu Khongchat asida stop divide and rule policy GOVEX Central Security Forces amadi we will defend our motherland haiba nachingba tongan-tonganba slogan kaya lauduna Manipur gi hauzik oiriba phibam asi malem gi miyamda khanghanbiu haina COCOMI gi Coordinator Thokchom Somorendro na makhatana appeal tawrakli Political leader India ki afawba khoi home minister Amit Shah masamangna hoiba thodokchi mapandai changlapa foreigner singna thonbani illegal immigration thonbani haiba laikre adiki India ki foreign minister jiju orbisina ju haiba laikre sumaina hairaga khallerga magi narrative change toroga masi communal kuki madi metegi marakta thokpa complaint ni haidana mu khallerga mu change tore sum change toba aduga samana na khwaidagi khoigi lami gi sobo thodang loriba general mana khoigi politician man na khoi pangang ba pai haibadu gi mato lauraga ma du thoiba thodokji dumaina aran mong haipusini yamna laibak thibidi army general na thambe posi DGP amadi akhoi security advisor na kagi damakta mamangadi makhoi masi drone bombing je chumbani asengbani missile attack ju asengbadena yamna sengami senga thangrga hoji siuda army na thamapu mutamda hoji phobo makhoina tumina pasillaga hongdoktuna leribisi karigino Manipur da sanaiba play si ethnic conflict malhanna ba hona ba adi Manipur population ba hona ba hairiba DCP amadi akhoi advisor si gi khut yawrabra haibagi signabduma yamna chawna thoklai maramaduna general JVD gi wafam asi Manipur miyamna yamna hakchinna lawbuga loinana condemn tawi ma ki wafam asi
ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯍꯌꯦꯡ ꯑꯩꯈꯣꯏꯒꯤ ꯂꯥꯛꯂꯤꯕ ꯇꯥꯡ 3 ꯊꯥ 10 ꯑꯁꯤ ꯃꯐꯝ ꯁꯤꯟꯊꯨꯡꯅ ꯂꯝꯖꯥꯎ ꯈꯨꯗꯤꯡꯃꯛꯇ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9ꯗ ꯃꯩꯔꯥꯒꯤ ꯂꯤꯂꯤ ꯆꯠꯄꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯣꯀꯣꯃꯤꯒꯤ ꯁꯥꯏꯠꯇꯒꯤ ꯑꯄꯤꯜ ꯇꯧꯖꯔꯤ